Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi amuk lawbirasi Thamoi Machet 38 suba tangka Sinakiba plan pumnamak fail oirakpada Rocky saubana mana paiba yakhidre Danajit ki accident da chenaba nupa dusu mafam khangkhidre aduga Danabir gida laiba security amadi magi nupida paisa chabun pisinduna luhongba kainaba tawkiba plan dusu Danabir na khangkhiduna security dusu yumdagi thabak tokhankhre makhoigi lambi pumba mangsilakpadawna tawrakpada laiba yasilaktre Rocky sauna magi lairiba nupa singduda onsillaga chairi Noi laibagi ingonda kari kanadoino thabak ama tawbada mai pakpa ngamdabsibu karino habne Rindana Dada sawat hospital gi thaudok to CCTV footage lawki haibagi pau phangi aduga mana ngasi phamkiba Khuman company gi meeting da Danabir bu chairman on hapkhre habagi pau su ekhoi gi mina pirakle ekhoi gi thabak thoramda apan mayam na oirakadori mapa hanubadudi karisu leiti laina namthuni khanduna leithukluba ekhoi ni soibani Rinda nupa singdon silaga aina haibadu tawrabra noi kari hairi Rokina mu Pumna maksinba loikrabani aduga piba ngamdragana machal nupido kidnap tawgadabani Jackson taw Danabir araiba minate mana samin kitang phangkibada ekhoi loina awaphamda taminani Phani ma'am Yumgi manak nak nasena duna leigadabani nakhoi khrana chatnaba tawro Phani sir Asi hairam laga nupa singdu thokre Rockina Danajit ki property pumba ekhoi na paisina bo honagadabani Plan mathang yamna leiri wabiruna dada Machin manaw du punna nokminai Danabir gi yumgi manak nakpada nupa machani sena duna laikre Danabir na yumdudagi hek thokibaga text fat tawki Sir thokre Fana kuina ngairi pung ama tarakpa daida gari ama thaudorai aduda Christy su yawkhibadu ure nupa ani du tungde inarai lotna exam afam yaure nupa ani du khangsinada saraga makhoigi thokpa lei Nauba Christy bu exam center manungda thajin khaga nupa ani duda haifet yengloi ma su kharadi chingnabani adubu kaisu thoina di khanjilude nupa ani du gari da kakiduna thauraga chatkre Nauba su tumina gari da karaga ma su thauduna chatkre Chatkiba nupa ani du machi amada laisinduna laikre nupa mana call fat tawki Sir confirm ore Pung manga da loigani black machugi car ni gari number MN01 AX 4731 Call du kakle aduga ani du gari du thauraga dumak chatkre Phingna kumtharakliba macha nupa obada mayai kagi sofa da famlamba dhanachitna Bunga kaidore Danabir chatlambadu chaplepi ketukiga thoibagasu mathaktagi prap kumtharaktuna thoibana Sir amta tapthabiu Pingalaga thabak tawbada afaba kaisu purakloi Danajit ngangnaribadu tabada Kaidoba yawgini noibo Danabir mapagi nakta changsinduna lepli Babung aikhoi thoido sakhangdaba singna fajingkre selgi dimanggi Kari haiba bungo Thoibada onsilaga Kanagi party ni haigini thoiba Sir anau boigani khale Kamdawni tawriside Moina haiba sel du thorang tawro icha soiba yaba nate sel di cha marak talaga phangi bunga nang phingba yade nachalgi khalaga moina haiba senfam do thorang tawro Danabir sor sangna hontharaga lembada text ama thajinkre aduga hoi babu Tanjaduda gari brake makhol thokna khamlaga nawbadu imungda prapra paisilei Ima thoyum yorok labo Ketu ki kaplaga famlambadagi fukhawatuna Nawa nachal du sakhangdaba singna phakre ne Hey mama nang akta tumina leyo kappagi matam nate hojiko Nawa kamain tawbano ipada wari do hayo Nawa wari do lirei Thabak loiraga pung manga tadringai exam center da muk thonglare gari yamna chillami masu gari du khara laptak na khamlaga gate miya da ngai tuna leibani Christy thoklakpa ubada naw prap changsili Christina Danaba gari di kadai Thoi gari da thozilakpa pharak tabagi asaida khamame khongna thokrase As
Dana bunga maroy asam wara kansida. Nauba Christy gi ichok chok thaba manba mataududa. Adudi nang sida lengdabida lermu ai fa thawjilaki. Asi hairam laga chenchat tawraga chatkre Christina mo. Kuirakladi ai thanda chachagi jani. Christy su getagi kitang chathoklaga leibani. Ice cream chaning laktuna kitang laptakna leiriba ice cream yonba dukan dugi manakta changsinduna ice cream du leiraga tholakpani. Magi manakta car amuba ma khamjilaklaga thongdo hanglakpada masu fat kakhalubani. Gari manungda yauramliba misingdu ubada taha kumnaba honabani ngamkhidre. Machindu fatmen silakpana. Laubasu ngamda kumthabasu nanghauda gari do kanna thauraga chatki. Naubana yaurakpada Christy leiramdre gari dagi kumlaga koichat chatlaga yengi laiba ude. Exam center manungda changsinduna hanglure adusu leiramdre. Prap mapanda chentolaklaga yumda call tawi. Ima, tho yumda halaklabo. Karino ne nauba nangna loba chatkiba natro. Ima, aina gari thodokpa chatkringaida leiramdre. Nang sarda hangudana moiga chatprana. Ima call chati sarsu. Ay asai fogdang yenglugi. Ima, aduga pau pirage. Pabung, yumlomda amutang di yenglugi na lakchari na isu. Dhanabirna. Pabung, akoy bu senaba miyoy khara leire. Aduna akoy seksina leina ba tawse. Pabung na chamlini haiduna ikom komthong na leibase. Ay pamdre. Dhanajit sor sang na hondoklaga. Cham na hingba pamjaruba ise. Achamba punsi mahingda hingba yaramdre. Phare. Ichana si phani haibada tawro. Ipa yarage. Adubu, nachaldi asoyangam yawhanba yaba nateko. Dhanabir mamana kapli duki manakta changsilaga. Ima, akoy thoy kay story. Nachale risidi. Pabunga ningthi zana leibiramu. Ay thoy lawrukige. Bunga, nachaldo nangna puraga lauko. Asti hairaga machagi makokta nan thabi. Hoi ma, ta thoy business nauba nanga Rosnikanda ka paisa do puraga lao. Hoi sir. Ahum du yumdagi prap thoknakre. Mahay gari da kanakre aduga yumdudagi gari du yangna thokdoklaga chatnakre. Gari manungdani Dhanabirna Nirlimada call tawrai. Macha, dada thabam chali. Horen halaklaga hairaklage ko. Nupiduna khumbanang dringai call du fatkakre. Nirlima phone du puthoklaga yengi. Kaitawba yarzano ne. Thabak chinbagi yarambasu yaida. Phone du famungda thanamlaga kitchen da changlai. Chawbadu chak thongatlaga leirami Nirlimana. Inama kain sang thongdoino. Imana iromba chase hairami suimum se aina lolase. Nirlima dining chair da famlaga. Inama kangkhaw amaga tawsi yabra. Yaye tawsi. Adudi ai sembiraklage. Dining table mathakta thamiba ensang hapa polang dudagi kobi ama lagthoi. Ichan inama tawrage nang lari ngahak yengjaruro. Machal na pariba kobi du mano aina lawi. Inama yaniba aisu yawbige inama ithanda tawbadu nungaiteba. Manamadagi kobi do muklawi achawba changlaktuna. Karina tawridana kobi lakpi sanariro. Ichan se insang semba yawbige aina lari ngahak tawjaruro hairiba. Ichan tamo chaw yawbirage nang larik to ngahak tawro. Chalo. Inama aduri horen aina konfengni adu hani yanaba purakse. Hoi. Nirlima nokmi kitchen dagi thokre chawbaga su machagi matauda nokmi yenghauri. Somdana Christy do gari manungduda makhut makhong machin pullaga family nupa ani amana magi nakyeta family aduga mamangda ani amaga. Bisnupur yausilakle khawpum taba lambida haizinduna thawzilakle. Gari do thong leiriba daida police gari ani khamduna leiribadu ubada yauriba nupa singdu fatfat yengne. Christy di mabukningda khali. Nungaini banoi hauzik. Nupa mana. Siri kamai lane farak tani bo. Aduna noi ani hana gari se thauraga lanthoklo. Ekhoi nupi se chinglom da pukhalaga chatkrage. Aduga ekhoi gi thengnafam da ada thengnarse. Asumna haina duna Christy gi makhong pullibadu lakthoklaga gari dagi kumhalli. Gari do hana thawhankre aduga nupa ani amana Christy bu chingduna pukhatli.
Christy nupini haizabagi wani mapana piklingaidagi sarik sarak matik chana tambibani masa ngakthok chanaba haiduna chatlamba du chaplepi Christy du laune kaigi lepino Christy machin punbana makut khunau bidu thangalaga wan haina utli tanjari chadi he nangsu nupa manamo as karino wandi nang story duni ase tawrosum Christy makut pulli bidu thangatli aduri yaro lokthokpa asum to nupa manamo as nang suba kamai tawdoino ibani surisidi nupisna kaido bangamdoino lam helaga chingmais de intharaga hatlalor nupa mana makut pulli du lokthoi Christy mabukningda murum soli nungaini bana bani budi ai bu chingmai dagi intharaga hat ki kainaga nabani oina hat patare hoje aina makut pulli du hek lokthokpaga manakta lepliba nupa du hana hekta kausili aduga nupa amado amuk chongkhataga kautharami aduga hottane hekta chingmai du dagi chentharae police gari khamliba adomda leizabi thadana chelae nupa ani du khanghaudana tawrakpa oibana gyan tahaudre ani du sutanarae Christy chena machinda pulli du lokthoi aduga kanne hekta lawi ai bum da kan biyo laptakna gari check tawramliba police singdu kadomdagi khonjel no khanna yenglai laptakna nupi ama makhutna hairaga chelakpadu ure nupa ani masu tanarakpadu ure lembana gari se somda tho asi hairaga gari da fatka khali gari du nupi du na chelakliba maikai da thaurai tanaraklamban nupa ani du handuna chenkre nupi du gi manak yobada gari du khami aduga lemba fatkum tharaktuna nupi du gi manak ta changsili nupa constable kharana nupa ani du tanakre ijan sopro Christy mamai du haigalai dalemba haima thoi kai soke nangbo dalemba ai kai sokti fare gari da karo lao asi haina gari gi mamangi thongdu hangdaga kahali constable singdu halakle sir kadom da chen kram na khangri tanjadu da lemba call lai lakriba call du paikhali fare purak lodri station da ngaramage gari gi driver seat ta kakhre constable singdu fatfat karakle aduga gari du station tamna thautherakle somdana danabir na thoibaga punna khaupum lambi da gari du thaujilakpani danabir da call ama lakle lokthok laga receive tawi lembana bye station roina lao thoisu station da lere danabir pakhat pagi sor du tapna hon tharakle hoi laage dri thoibada mukon silaga ta thoiba station roina chalase gari du mamai leraga station tamna thaurakle station yopaga prap changlai lembagi room da Christy di iren jana famlaga momo charaga leirami danabir taha lembagi room da changlai thoi nang kai stodi ko Christy momo du fully sairaga dada kai stodi chagam lame ngai ko amta kona haina se lembana nokmi tawrisi yung komase bai phamse kana lake ta thoibaga lakpani mapal dale hori madi Christy chabadu loisile aduga mabungdon silaga dada yum halase lembana oina thoi dangari dale ramlo ta thoibasu mapal dale haibani hoi dalemba dada kuirak ko bai mi di fa bangam haudre adubu gari de khoi khutta leire luri ba mana gari se noigi number ga chapmana na print tawraga thelame adudi ikhang khangma mi na tawbo iduni ne adu mangi yari khaidi checksina le haningi bai ai bhab tare adu gari do kanana kamai tawba haibadu ai da khangalo bai na thoibu tekta kaidana kanbiramase ai yam nungaire ai gi su jalni kaino adu maina haina gumse bai adudi ai mu thokrage hoi ai thindoge asi hairaga Christy gi bag tu puthoklaga pirai danabir su bag tu pairaga animak thokminarakle gari manak yobaga danabir su gari du kakhre lemba mangak tu haifet non tharaga nupi macha nang sinpham monai ko asi hairaga noksili Christy su nokmi toksilami aduga gari du dum thauraga chatkre
Somdana dining table di koi na famlaga chak chari sanahalna. Bema, nang su chari ngai da chahoro ne, na chal su nang hairaga leire ne. Chao bana. Baba, awara pa ngak yengkige. Premilana amu. Bema, charo kaisu watre. Inama, la oda, chak lame aibo. Hoi, charase. Asi hairaga Nirlimaga punna chak tu chaminari. Achawbadi nokmi machalamadi magi nupili yengli. Chak chaba suloraduna ahalsing do hawat kre. Nirlimaga chawbagana chayriba sing do loishili. Inama, konside na fenglani ko. Asi hairamduna konsing do mapada puthokre. Chawba nokmi chak chaki bagi mafam do wai teri. Achawbana. Chawba, ichandi. Tamucho, kon pheng mathoki bane. Achawbadu maninglom de thoklei aduga machalna kon phenglidu masu chamba yaksili. Chawbana tholakpada mapuroi bana kon chamlambada ubada taha hairei. Tamucho, ai torage yarni hogatpirose. Yare, lore sibu. Nangsu khongku chamdoira chamo. Inama, kemta khaluno. Tamucho di hanadagi aigi matenga dum panglini. Inama di nungaidoinida. Mabungna chamba loiraba kondu pusilaga imungda changki. Gari du mari thauzilaktuna sumangduda khamlari. Ketuki gari khamki bagi makol tabada imungdagi taha chenthoraklaga machanupigi manakta chensili. Icha thoe, kaisu tawdabro nangbo? Kaisu tawdida ima. Asi hairamduna imungda chungring changkre ketuki sumachana changkri dugi matung inaduna changlai. Denabir su changlaktuna sofa duda fami, naubaga rosni kantaga su changlaktuna punna faminari. Denajit tapna. Icha tombi kaisu tawroktabase uthokna nungari. Moini ichabu kaisu tawdaba natro. Hera pabung, kaibu tawba ngamdoina moina aingodaba. Aphau sadana khongkhut punbagi tumina tongbibani. Hek lokthokpadai naisilambani. Nupa ani amadi aina khutla yaramnadi pharaktanina yam phubiramdre. Amuk thazilaga chenbane isu. Adugadi dalembaga thengnabai wani. Denajit nokthora e. Aduni dana icha asidia. Naubana mu. Adubudi tingam laingam haisni. Christy fukhawgalaga naubada kinna dok hekta thinjili aduga. Danauba yam hongnaroise mi phunadaba kuiramne aise. Tausiro fight pambro. Asti hairaga makutu funaramdaiga daina lei. Ketukina. Icha thoe karino ne nabungda nangna tawridibo. Onthokpani da koi gi chanu pise. Nauba mamai du nalaga. Ngamaro tingam langam ga phunaba. Asi hairam laga hotana chenthokre. Danauba nungai nang. Asi haiduna tanage tawi danabir nokmi yenglambadagi. Thoe changoyare nangi room da. Christy tuminna mathakta kakre Rosni kantana. Sir, paisa sing dusida leizari. Asi haraga bag tu thami. Denajit na. Fare, chalo. Chak thongnaba tawnaro. Danabir su tapna hogatuna magi room da kakre aduga bathroom da changlaga mamai ta thoklaga thoklaki. Tawal amana mamai du taithokli. Phamung da tapna famtharaga sorama sangna hondoi. Pocket ta yawriba phone du lokthoklaga yenglubani. Nirlimagi miss call ani leirami. Ihe, aidi silent thamla malidana. Call du fat taksili adubu switch off hairakli. Kaigino sina off amuk tawrisina. Sorry zalo. Soi pairamlani khange bai. Figa hongdabi phamungduda longna hipthai. Mathangi numitni CI College Bisnupur College campus tani Elizabeth Nirlima anidu heibi makhongduda famlaga wari sanari. Anido yakan higatli. Tanjadudani maningdagi nupa amana Nirlimadu khudang tap pairai. Nirlimai khangkhangna. Ima!